खंगौतना ngasi numit humni mukim manung sidai da akhoi mafam jaga sida pung nipan da gi hena phamba yaroi haibagi order ama thoena akhoi je koi tan tale police na harassment pibeda koi adokimatic ware Khwairamband Kaitel ki akoi bida street vendors sing forfam phamba yaroi haina Imphal Municipal Corporation IMC na thas ki tang tarama pandagi athingba thamkraba matung ngasi street vendors sing na perform form kani haiduna irang amuk haurakre street vendors sing na namdana perform form na ba honarak padagi police ka ngai hak bungna ba thokre ngasi numit chungba batung pung tarani thoi makhai khar helakpa duaida IMC na thamkiba athingba adu sing na aduna masing yamlaba street vendors sing Khwairamband Kaitel ki akoi bida perform form na ba honaraki street vendor fambi sing na satarakli ba thawang adu laksin na ba city police ki nubi personal sing yawba tim amana thingna ba honaki maduda nakal ani ki marakta ngai hak sinda paudana ba amasung mukna ba thoki tungda city police ki ahenba personal sing yosilaktuna street vendor fambi sing adu tapna tankhai ki IMC ki athing ba thugarga perform form na ba honaraki ba aduda yawba kong banong thomam leikai degi as gomti kobi amana phongdor pagi matung inna Khwairamband Kaitel ki akoi da street vendors sing from ba yahan biu haina hoki banamit kharani asida mari lena ba officer sing ga wari sanaba laikre officer sing aduna nimit kharani ngai biu haina hairaki yumgi leita lara noma gi hanzilakpana maram oraga makoina ngai yu hariba matam adu ngaiba ngamlaktabadagi ngasigi irang asi thorakpani chahi anirong COVID-19 laitana maram oraga awaba kaya mayokna duna laklaba matung khara safarakpa tanja asida ayuki pung nipani matungdagi amuk perform phamba yararoi haina lengan order thorakbasi yaningde ekhoi hauzik kham thengna ware Manipur ki chief minister and brain street vendors sing asibu nusibiduna meeting sangbiu haina gomtina makhatana phongdoki खंगौतना ngasi numit humni mukim manung sidai da akhoi mafam jaga sida pung nipan da gi hena phamba yaroi haibagi order ama thoena akhoi je koi tan tale police na harassment pibeda koi adokimatic ware sar maru ga wari sanaru bada koi ngarang su sale ngahan su sale adoku wari sanaru ba matam sidai da moina matam khara bibiu hai matam khara bibiu hai ba sidai da mafam sida la iba sidi bazar sidi mama sama gi masa tilla kan da da awa bang ma ngakta lak panina akhoi na thingba ngamde mana hairi ba numit matam khara do ngai bangam tana mayam jingjina irang horakpana hale akhoi laira ba mayam jingjigi yengaga thar gi pungning jingjinjari sar sem gi pungning jingjinjari matang chidai dai khoi khoi ya wa ba Street vendors singna thengnariba khudong chadaba kayagi matangda All Manipur Muslim Organization Coordinating Committee amoko ki President SM Jalal Lusingbatim amana street vendors singa unakre street vendors singa unaraba matung amoko ki President oibeta natana Pangal Street Vendor Association ki Chief Advisor su oiriba SM Jalal hai Imphal City Luna na thamna bagi lenga na lokhalakliba thabak sing yamna fawa khongthang amani adubu masina Manamasing khara yolaga hingna ba honariba street vendors singda joba sighting amadi mayukna hale lenga ki khongthang asina street vendors singi sakhau thadat pibaga manare maram aduna pale belenga asina street vendors singi awaba si ubiduna permanent oigitaba solution ama purakna ba honabiu haina su SM Jalal na makatana phongdoki tam sangna mafam sida hingna bagi pukchak oiraga sakhau gi aduba lambi oiraga mafam sida lakhabanina Makoi singse koi khunai saruk ama oibanina lengang na makoi singsigi oiba alternative arrangement nama yamna phajana reconsideration se masi tawbiraba matungda makoi singsigo alternative arrangement to da accommodate phajana tawraba matungda ati lengaki chathaningi ba lebak na paikhat ke khaniba thok singse as it is pa khata na paikhat piragadi punamaki